Matam sangna Assam amasung Meghalaya state anigi Ngamkhei Da Lady Bachayanaba du Loishinaba state anigi chief minister singna hanjin unaduna wari sanarabasu Ngamkhei Da Iraangda leptri ngase yu kangan bapung ahum lom chaba matamda state ani asigi Ngamkhei sarukta Ladiba West Karbi Anglong district sakhangdaba singna kapada Assam gi forest guard ama Sire duga Assam police na nongmai kapadana micham ahum Sire pawasina hai Ngamkhei gi yenariba siga mari leinana Jirikending police station gi Iraangda Thokhiba hingsagi thawdokta Meeoi sing adu sikhibane thawdo adu da sikhiba forest guard adu gi maming Vidya Singh lekte kawi amaronda police ki pawn hai Assam police amasung Meghalaya rom gi Meeoi singa gi marakta ngase ayu kangan bapung ahum lom chaba matamda Karbi Anglong district forest official singna ain kaina timber puduna lakpa truck ama faduna thambadagi thokhibane West Karbi Anglong SP Imdad Alina Fongdokhibada timber puduna lakpa truck adu Meghalaya gi Ngamkhei manakta Assam Forest Department na fakhi adu moinama truck aduna mafam adudagi nanthokuna chen khina bahonabadagi forest guard sing aduna truck adugi tire da nongmai kapsinuna puncture ohenki maduda truck adugi driver amasung handyman adu fabaga loinana ataina nanthokuna chen bahonaki kudak adda forest guard sing aduna reinforcement kidamak Jirikending police station da pawpiki SP na makhata na Fongdokhibada oiriba fibam adudagi makhata poina Meghalaya rom dagi makutta athobu kulai paiba miyam ama ayuk pung mangarom chaba matamda thawdok thokpham aduda thomjilakhi loinana fajin kiba Meeoi sing thadoknaba taksiladuna Assam gi forest guard amasung police personnel sing amukna bhaurakhi miyam gi mob adubu laksina bahonabada police na nongmai kapki loinana thawdoduda Assam gi forest home guard ama amasung Meghalaya gi Khasi community gi Meeoi hum sikhi amaromda thawdok aduna maramoiduna Meghalaya da tension wangna leidi haidi